Hello, welcome back to my channel 7 Speed Manipur. Asigi video si akoigi mayamna thoidok indok na khangnaraba du mamakal gi gari ne Hyundai company gi i20 third generation ni go hariba gari si gi matang dai haipet samlapa basic details haijarake aduga sigi akoigi last da koi ai yam maroiba news amaga haitare paw amaga tamjarake mayamda ado hariba i20 ji hauji showroom moina si akoigi magi price go 9,58,000 smaina lai ko showroom ado dum 10 plus smaina la ni go magi keno de on road de ado magi engine gi specification dum la ko kan dam si akoigi 1.2 liter gi kapa engine ne haiba keno si magi bhp sina akoigi 82 bhp aduga magi newton meter sina 114 gi sang lai go ma se ado magi sigi look se happy jing view go look se am thina fazai go yam akoi gi softness oi yam thina hele adi mai cutting design adi alloy adu 16 inch lai go sigi variant jina koi Asta option ado mawanda kari kari feature yauri have du sum yam happy khangmina je na semja video ni go ado look wise ai mamang lom degi hana hauser ke ado mamang lom je akhoi gi kai kene yam yaw le re ado yaw le bi se dum habet myam dum haijir age ko si le re khoi gi hausi bumper draw ma khoi gi sing merong maning lai kai sing lup na sinja lang da duna khoi gi chakot thorang gi damak ta sinja ba du mamakal gi hausi bumper draw ne ado masi khoi gi silejare koi i20 na houseful adum oirani ko haiba si gari simak nani ko oidu je laibak phaba mi amagi mapu oibi yaudori ne somna tagi lising ahumna doba lakh tara gi mapu oidoi ne haib dare adugo somna ju mini bumper amaga ju lejari koi somna tagi lising amana activa 6 gi mapu oidori ni ko adu magi price su siloi lejare first houseful na silai second houseful na 50 third houseful 50 aduga all lines are 20,000 each wire ni go aduga sigi mega bumper sina magi price is som lejare first line second line third line all loinamak 50,000 each loi oire go adu haiba sigi bumper draw si lakliba December that 30 2022 venue maphamna akoigi singmerong pukhi soba lampak maning lekai haitare singmerong maning lekai gi pukhi soba lampak to adu maktada pangtok chagani hariba keno se bumper draw se adu di haura se hariba gari sigi detail se as front lom da lakho kanda si projector headlamp oil ni go adu si DRL sang na lejare yam phajabane adu sina side indicator an thabak tawni adu fog lamp gi housing ju projector ida lejare light LED de go adu si magi bumper je pura koi gi dark chrome galoina na glossy da la eko adu makha da su sidida koi gi skid haga plate haga si ju koi gi glossy black piano black to dum la haitara adu side lom da la ko kanda si 16 inch la ni diamond cut alloy ni adu disc brake la ko mangche adu ga side ta yam slick oina turn indicator yaujare go yam phajai yang sharp oi yang da si loin ma chrome la si chrome le lejare adugo magi roof si yam phajana si da su maning su chrome na smaina phajana lai go aduga som side ti yam kan da magi ground clearance 170 mm ni go adum decent oil go aduga magi tire gi size se apit yeng se tire se Seat company da lai aduga 195 by 15 or 16 smaina lai magi tire gi keno se maning dana koi drum lai go aduga koi rear rom da satringai da magi gi fuel gi heat opener just mai lai aduga si i20 na beijing ni smain thai go aduga si maning lom de smain ugani go Asta si lai jare adu mai su chrome na si loina mak cross taraga samnaraga loimak yaure go adu si LED jet tail lamp design jam phajai go aduga si tail lamp je actually si koi upload moina function di tawde du look sen enhance hoina ba ha pa ha tare aduga mai maning the sensor si yaujare ama sensor ani yaure go aduga back camera se si yaure back camera
ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯗꯤꯖꯥꯏꯟꯁꯦ ꯌꯦꯡꯉꯣ ꯌꯥꯝ ꯐꯖꯅ ꯌꯥꯎꯔꯤꯀꯣ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯁꯥꯛꯐꯤꯟ ꯃꯥꯟꯕ ꯍꯣꯝꯁꯤꯗ ꯌꯥꯎꯔꯤꯕꯀꯣ ꯑꯗꯨ ꯃꯊꯛꯇꯁꯨ ꯁꯤ ꯔꯦꯌꯔ ꯋꯥꯏꯄꯔ ꯌꯥꯎꯖꯔꯦꯀꯣ ꯌꯥꯎꯔꯛꯏꯁꯦ ꯗꯤꯐꯣꯒꯔꯁꯨ ꯌꯥꯎꯔꯅꯤ ꯍꯥꯏ ꯃꯥꯎꯟꯇꯦड ꯁ꯭ꯇꯣꯞ ꯂꯦꯝꯞ ꯁꯥꯛꯐꯤꯟ ꯑꯦꯟꯇꯦꯅꯥ ꯌꯥꯎꯔꯛꯑꯅꯤ ꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯇꯦꯔꯤꯌꯔ ꯂꯨꯛꯁ ꯑꯗꯨꯒ ꯑꯩ ꯃꯅꯨꯡꯗꯁꯨ ꯑꯃꯨꯛꯇꯪ ꯎꯖꯔꯛꯀꯦꯀꯣ ꯃꯥꯒꯤ ꯀꯩꯀꯩ ꯌꯥꯎꯒꯦ ꯍꯥꯏꯕꯗꯣ ꯔꯤꯀ꯭ꯋꯦꯁ ꯁꯦꯟꯁꯔ ꯌꯥꯎꯔꯅꯤꯀꯣ ꯁꯤ ꯗ꯭राꯏꯚꯔ ꯁꯥꯏꯠꯁꯦ ꯑꯗꯨꯒ ꯁꯤ ꯄꯗꯜ ꯂꯦꯝꯞ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯄꯗꯜ ꯂꯦꯝꯞꯁꯨ ꯌꯥꯎꯔꯦꯀꯣ ꯁꯤ ꯁꯥꯏꯠ ꯋꯥꯔꯕꯦꯟꯁꯤꯗ ꯄꯗꯜ ꯂꯦꯝꯞꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯁꯤ ꯁꯨꯃꯥꯏꯅꯌꯦꯡꯁꯤ ꯁꯤ ꯗꯣꯔꯁꯤ ꯑꯗꯨꯝ ꯄꯨꯔꯥ ꯕ꯭ꯂꯦꯛ ꯑꯥꯎꯠ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯑꯗꯨꯝ ꯌꯥꯝꯅ ꯁꯣꯐꯇꯁꯇꯤ ꯑꯣꯏꯗ꯭ꯔꯦꯀꯣ ꯑꯗꯨꯁꯨ ꯑꯣꯜ ꯄꯋꯥꯔ ꯋꯤꯟꯗꯣ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯁꯤ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜꯁꯦ ꯋꯥꯔꯕꯦꯝꯒꯤ ꯀꯟꯇ꯭ꯔꯣꯜꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯇ꯭ꯋꯤꯇꯔꯁꯤ ꯌꯥꯎꯔꯦ ꯑꯗꯩ ꯁꯥꯎꯟꯁꯦ ꯕꯣꯁꯀꯤꯅꯤꯀꯣ ꯕꯣꯁꯀꯤ ꯁꯥꯎꯟ ꯃꯌꯥꯝ ꯈꯪꯕꯤꯔꯝꯃꯅꯤ ꯕꯣꯁꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯕ ꯁꯥꯎꯟ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯤꯀꯣ ꯑꯗꯣ ꯃꯥꯒꯤ ꯏꯟꯇꯔꯤꯌꯔꯁꯦ ꯁꯨꯃꯥꯏꯅ ꯂꯩꯅꯤ ꯑꯗꯣ ꯆꯪꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯁꯤꯠꯀꯤ ꯗꯤꯖꯥꯏꯟ ꯁꯨꯃꯥꯏꯅ ꯂꯩ ꯁꯤꯠꯀꯤ ꯀꯨꯁꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯝ ꯐꯩ ꯑꯗꯣ ꯁꯤ ꯁꯤꯠꯀꯤ ꯍꯥꯏꯠ ꯑꯦꯗꯖꯁꯃꯦꯟ ꯌꯥꯎꯔꯦ ꯑꯗꯨꯒ ꯀꯥꯔꯒꯤ ꯕꯣꯅꯦꯠ ꯑꯣꯄꯟ ꯇꯧꯅꯅꯕ ꯁꯤꯅ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯒꯤ ꯇ꯭ꯔꯦꯛꯁꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯂꯥꯏꯠꯀꯤ ꯂꯦꯕꯦꯂꯔ ꯌꯥꯎꯔꯦ ꯄꯨꯁ ꯁ꯭ꯇꯥꯔꯠ ꯁ꯭ꯇꯣꯞ ꯕꯇꯟꯁꯤ ꯌꯥꯎꯔꯦ ꯑꯦꯁꯤ ꯚꯦꯟꯁꯤ ꯌꯥꯎꯖꯔꯦ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯀꯥꯈꯠꯆꯔꯛꯀꯦ ꯑꯗꯨꯒ ꯌꯦꯡꯒꯦ ꯁꯤꯠꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯁꯣꯐ ꯑꯣꯏꯕ ꯑꯣꯏꯗꯦꯀꯣ ꯁꯤ ꯅꯨꯡꯉꯥꯏ ꯁꯤ ꯀꯥꯟꯅꯕ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯑꯩ ꯀꯥꯈꯠꯆꯔꯛꯀꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯃꯃꯥꯡꯒꯤ ꯀꯩꯅꯣꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯗꯤꯁꯄ꯭ꯂꯦꯁꯦ ꯁꯤꯁꯨ ꯁꯤꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯜ ꯀ꯭ꯂꯁꯇꯔꯁꯦ ꯐꯨꯜꯂꯤ ꯗꯤꯖꯤꯇꯦꯜ ꯑꯣꯏꯔꯦꯀꯣ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯩ ꯁꯤꯗ ꯂꯣꯏꯅꯃꯛ ꯄꯤꯔꯦ ꯃꯥꯒꯤ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯑꯃ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯔꯦ ꯀꯩꯅꯣꯁꯦ ꯀꯤꯂꯣꯃꯤꯇꯔꯒꯤ ꯑꯩꯈꯣꯏ ꯁ꯭ꯄꯤꯗꯣꯃꯤꯇꯔꯁꯦ ꯁꯣꯝꯗꯁꯨ ꯑꯗꯨꯒ ꯁꯣꯝꯗꯁꯨ RPMꯒꯤ ꯁꯣꯝꯗ ꯄꯤꯔꯦꯀꯣ ꯑꯗꯨ ꯃꯌꯥꯏꯗꯁꯨ ꯗꯤꯖꯤꯇꯦꯜ ꯃꯆꯥ ꯑꯃ ꯌꯥꯎꯔꯤꯀꯣ ꯁꯣꯝ ꯀ꯭ꯔꯨꯁ ꯀꯟꯇ꯭ꯔꯣꯜꯒꯤ ꯀ꯭ꯔꯨꯁ ꯀꯟꯇ꯭ꯔꯣꯜꯁꯨ ꯂꯣꯏ ꯌꯥꯎꯔꯦ ꯑꯗꯩꯗ ꯁꯤꯗꯩꯗꯁꯨ ꯏꯌꯔꯕꯦꯒꯀꯤꯁꯨ ꯁꯦꯐꯇꯤꯔꯣꯝꯗ ꯏꯌꯔꯕꯦꯒ ꯌꯥꯎꯔꯦ ꯑꯗꯒꯤ ꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯁꯤꯅ ꯃꯦꯗꯤꯌꯥꯒꯤ ꯁꯣꯝꯒꯤ ꯀꯟꯇ꯭ꯔꯣꯜ ꯁꯣꯝꯗ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯁꯤ ꯀꯟꯇ꯭ꯔꯣꯜꯁꯤꯗ ꯑꯗꯣ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯗꯤꯁꯄ꯭ꯂꯦꯁꯦ ꯁꯣꯝꯗ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔ ꯔꯣꯝ ꯁꯥꯏꯗꯇ ꯈꯤꯇꯪ ꯄꯥꯏꯔꯞ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯅꯨꯡꯉꯥꯏꯅꯕꯗꯣ ꯑꯗꯨꯁꯨ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯁꯤ ꯑꯦꯄꯜ ꯀꯥꯔꯄ꯭ꯂꯦ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯣꯇꯣ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯑꯗꯨꯒ ꯋꯥꯌꯔꯂꯦꯁ ꯆꯥꯔꯖꯤꯡꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯁꯤꯁꯨ ꯑꯣꯇꯣ ꯗꯤꯃꯤꯡ ꯁꯤ ꯑꯥꯏꯔꯕꯦꯝꯁꯦ ꯑꯣꯇꯣ ꯗꯤꯃꯤꯡ ꯑꯣꯏꯔꯦ ꯑꯗꯨꯒ USB-ꯒꯤ ꯊꯤꯟꯐꯝ ꯁꯤ ꯂꯣꯏ ꯌꯥꯎꯔꯦ ꯑꯗꯨꯒ 12 ꯚꯣꯜꯠꯀꯤ ꯆꯥꯔꯖꯤꯡ ꯄꯣꯏꯟꯠ ꯁꯨꯃꯥꯏꯅ ꯄꯤꯔꯦꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯍꯦꯟ ꯕ꯭ꯔꯦꯛ ꯂꯩꯔꯦ ꯒꯤꯌꯔ ꯂꯤꯚꯔ ꯂꯩꯔꯦ ꯑꯗꯨ ꯁꯤꯗ ꯏꯌꯔ ꯄ꯭ꯌꯨꯔꯤꯐꯥꯏꯌꯔꯁꯨ ꯁꯤꯗ ꯌꯥꯎꯖꯔꯦꯀꯣ ꯑꯗꯨ ꯁꯤ ꯑꯥꯝꯔꯦꯁꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯁ꯭ꯄꯦꯁꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁ꯭ꯄꯦꯁꯁꯦ ꯑꯗꯨꯝ ꯗꯤꯁꯦꯟ ꯑꯣꯏꯀꯣ ꯁꯤꯁꯨ ꯁ꯭ꯂꯥꯏꯠ ꯌꯥꯏꯀꯣ ꯁ꯭ꯂꯥꯏꯠ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯁꯟꯔꯨꯐ ꯂꯩꯔꯦ ꯁꯟꯔꯨꯐ ꯌꯥꯎꯔꯦꯀꯣ ꯑꯗꯨ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯏꯟꯇꯔꯤꯌꯔꯒꯤ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯑꯁꯤꯅ ꯑꯣꯇꯣ ꯗꯤꯃꯤꯡ IRBM ꯁꯤꯗꯁꯨ ꯀꯟꯇ꯭ꯔꯣꯜꯒ ꯂꯣꯏ ꯌꯥꯎꯔꯤ ꯑꯩꯈꯣꯏꯒꯤ SOS ꯕꯇꯟꯒ ꯂꯣꯏ ꯌꯥꯎꯔꯤꯀꯣ ꯑꯗꯩ ꯁꯤꯒꯤ LED ꯁꯤ LED ꯑꯣꯏꯗ꯭ꯔꯦ ꯍꯦꯂꯣꯖꯦꯟꯗ ꯁꯤꯗ ꯚꯦꯅꯤꯇꯤ ꯃꯤꯔꯔ ꯌꯥꯎꯔꯤꯀꯣ ꯒ꯭ꯔꯦꯞ ꯍꯦꯟꯗꯜ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯨ ꯂꯥꯏꯠ ꯑꯃ ꯌꯥꯎꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ambient ꯂꯥꯏꯠ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯅꯨꯡꯗꯥꯡꯗꯗꯤ ꯑꯗꯨꯝ ꯌꯦꯡꯕꯗ ꯐꯖꯕꯤꯀꯣ ꯁꯤꯗꯁꯨ ꯂꯣꯏ ꯌꯥꯎꯔꯤꯀꯣ ꯑꯗꯩ ꯁꯤꯗꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯩ ꯁꯤꯒꯤꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ambient ꯂꯥꯏꯠ ꯂꯣꯏ ꯌꯥꯎꯋꯦꯕꯀꯣ ꯁꯤꯅꯤ ꯑꯗꯣ ꯁꯤꯠꯀꯤꯁꯨ ꯑꯗꯨꯝ ꯊꯥꯏ ꯁꯞꯄꯣꯔꯠ ꯌꯥꯝ ꯐꯖꯅ ꯌꯥꯎꯋꯦ ꯑꯗꯨꯝ ꯑꯩꯒꯤ ꯁꯤꯒꯤ ꯃꯃꯥꯡꯒꯤ ꯑꯦꯗꯖꯁ ꯇꯧꯔꯒ ꯑꯩ ꯃꯅꯤꯡꯗ ꯁꯤꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯁꯨ ꯃꯅꯤꯡꯗ ꯑꯃꯨꯛ ꯆꯠꯂ ꯌꯦꯡꯒꯦ ꯁꯤꯗ ꯂꯦꯗꯔ ꯔꯦꯞ ꯂꯣꯏ ꯁ꯭ꯇꯤꯌꯔꯤꯡꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯁ꯭ꯇꯤꯌꯔꯤꯡꯁꯦ ꯇꯦꯂꯦꯁꯀꯣꯄꯤꯛꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯇꯤꯜꯇꯦꯠꯇꯤ ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯨ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯉ ꯌꯦꯡꯁꯤꯀꯣ ꯃꯅꯤꯡꯂꯣꯝꯁꯦ ꯁꯨꯃꯥꯏꯅ ꯎꯒꯅꯤꯀꯣ ꯄꯨꯔꯥ ꯕ꯭ꯂꯦꯛ ꯑꯥꯎꯠꯇꯀꯣ ꯑꯗꯣ ꯑꯩ ꯍꯥꯏꯐꯦꯠ ꯀꯥꯔ ꯌꯦꯡꯁꯤꯀꯣ ꯁꯤꯁꯦ ꯑꯗꯨꯝ ꯗꯤꯁꯦꯟ ꯑꯣꯏ ꯃꯥꯒꯤ ꯀꯨꯁꯟꯁꯦ ꯌꯥꯝꯅ ꯁꯣꯐ ꯑꯣꯏꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯑꯩꯁꯦ ꯑꯗꯨꯝ ꯃꯌꯥꯝ 5.9 10ꯒꯤ ꯃꯔꯛꯇ ꯂꯩꯀꯣ ꯑꯗꯣ ꯁꯤ ꯅꯤ ꯔꯨꯝꯁꯦ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯦꯀꯣ ꯑꯗꯣ ꯐꯝꯕꯒꯤ ꯄꯣꯖꯤꯁꯟꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯔꯤꯂꯦꯛꯁ ꯑꯣꯏꯅ ꯐꯝꯕ ꯌꯥꯔꯅꯤꯀꯣ ꯍꯥꯏꯗꯤ ꯁꯤꯠꯀꯤ ꯔꯤꯀ꯭ꯂꯥꯏꯅꯦꯁꯟꯁꯨ ꯌꯥꯝ ꯆꯞ ꯆꯥꯕ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ AC ꯚꯦꯟ 2 ꯌꯥꯎꯖꯔꯦ ꯁꯤꯗ ꯑꯗꯨꯒ ꯆꯥꯔꯖꯤꯡ ꯄꯣꯏꯟꯠ ꯁꯤꯁꯨ ꯄꯤꯔꯤꯀꯣ
ꯑꯗꯣ ꯃꯌꯥꯏꯁꯦ ꯈꯤꯇꯪꯗꯤ ꯍꯝ ꯑꯣꯏꯀꯣ ꯑꯗꯨ ꯁꯤꯅ ꯌꯥꯝꯅ ꯗꯤꯐꯤꯀꯜꯇꯤ ꯑꯣꯏꯕꯗꯨꯗꯤ ꯑꯣꯏꯔꯣꯏ ꯑꯗꯨꯁꯨ ꯂꯩꯔꯦ ꯈꯨꯠ ꯄꯥꯏꯐꯝ ꯂꯣꯏ ꯄꯥꯜꯂꯦ ꯑꯗꯨꯒ ꯁꯤꯠ ꯂꯣꯏ ꯃꯅꯤꯡꯒꯤ ꯍꯦꯗ ꯔꯦꯁ ꯂꯣꯏ ꯑꯦꯗꯖꯁꯇꯦꯕꯜ ꯑꯣꯏꯔꯦ ꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯁꯤꯒꯤ ꯁꯥꯏꯠ ꯍꯣꯜꯗꯔꯁꯦ ꯁꯤꯠꯀꯤ ꯁꯤꯁꯨ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯖꯅ ꯌꯥꯎꯋꯤꯀꯣ ꯑꯗꯣ ꯁꯤ ꯃꯌꯥꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯥꯔꯝ ꯔꯦꯁ ꯁꯤꯁꯨ ꯌꯥꯎꯔꯤꯀꯣ ꯑꯩ ꯍꯧꯖꯤꯛ ꯂꯧꯊꯣꯛꯇ꯭ꯔꯦ ꯑꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯐꯝꯕꯒꯤ ꯅꯨꯡꯉꯥꯏꯒꯗꯧꯕꯁꯦ ꯌꯥꯝ ꯀꯝꯐꯔꯠ ꯑꯣꯏꯅ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯒ꯭ꯂꯥꯁ ꯑꯦꯔꯤꯌꯥꯁꯨ ꯑꯗꯨꯝ ꯋꯥꯏꯠ ꯑꯣꯏꯅ ꯑꯣꯄꯟ ꯑꯣꯏꯅ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯂꯩ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯃꯅꯤꯡꯒꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯅꯤꯡꯒꯤ ꯃꯥꯒꯤ ꯕꯨꯠ ꯁ꯭ꯄꯦꯁ ꯍꯥꯏꯐꯦꯠꯇꯪ ꯆꯠꯔꯛꯀꯦ ꯁꯤ ꯂꯩꯖꯔꯦ ꯃꯥꯒꯤ ꯕꯨꯠ ꯁ꯭ꯄꯦꯁꯁꯦ ꯁ꯭ꯄꯤꯀꯔꯁꯨ ꯁꯤꯗ ꯌꯥꯎꯔꯦ ꯑꯗꯒꯤ ꯕꯨꯠ ꯔꯤꯗꯤꯡ ꯂꯦꯝꯞ ꯁꯤ ꯌꯥꯎꯖꯔꯦ ꯑꯗꯨ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯦ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ 60-40 ꯁ꯭ꯄ꯭ꯂꯤꯠ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯁꯤꯠꯁꯦ 60-40ꯒꯤꯗꯤ ꯀꯩꯅꯣꯗꯤ ꯑꯣꯞꯁꯟꯗꯤ ꯌꯥꯎꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥꯗ ꯃꯣꯏꯒꯤ ꯁꯤ ꯂꯣꯏ ꯂꯩꯔꯦ ꯇꯌꯥꯔꯁꯦ ꯁꯤꯗꯅ 15 ꯏꯟꯆꯇ ꯄꯤꯔꯦꯀꯣ ꯑꯁꯤ ꯈꯨꯠ ꯄꯥꯏꯐꯝ ꯄꯥꯜꯂꯦ ꯁꯤ ꯁꯤꯡꯊꯕ ꯁꯨꯃꯥꯏꯅ ꯑꯗꯨꯅ ꯁꯤꯅꯤ ꯉꯁꯤꯒꯤ ꯁꯝꯂꯞꯄ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯒꯤ i20 ꯊꯥꯔꯠ ꯖꯦꯅꯦꯔꯦꯁꯟꯒꯤ ꯕꯦꯁꯤꯛ ꯗꯤꯇꯦꯜꯁꯨ ꯄꯤꯖꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯏꯔꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ 30 ꯁꯤꯗ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯌꯣ ꯆꯤꯡꯃꯩꯔꯣꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯃꯗꯨꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯔꯒꯅꯤ ꯍꯥꯏꯔꯤꯕ ꯍꯥꯎꯁꯤ ꯕꯝꯄꯔ ꯗ꯭ꯔꯣ ꯇꯤꯀꯦꯠ ꯃꯃꯜ ꯁꯨꯞꯅꯇꯒꯤ 3,000 ꯁꯤꯅ ꯑꯗꯣꯝꯒꯤ i20 ꯏꯂꯥꯏꯠ i20 ꯒꯤ ꯃꯄꯨ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯊꯧꯕ ꯀꯥꯟꯗ ꯁꯤꯠ ꯕꯦꯜꯠ ꯁꯣꯏꯗꯅ ꯐꯥꯕꯤꯌꯨ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯅ ꯍꯦꯜꯃꯦꯠ ꯁꯣꯏꯗꯅ ꯎꯞꯄꯤꯌꯨ ꯍꯥꯏꯔ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ